Imestibi mi eng tabiriba singbu namaithem kajalna khurumjari. Hauzik nunthil yoba pau pizari. Mama amana macha singbu piklingaidagi chawdiba fawba sanbirakpagumna miyoiba khoinasu piklingaidagi uwa thajinduna iramdamasi kalese haina Environment, Forest and Climate Change, Power, Agriculture, Science and Technology gi Minister Thongam Bishwajitna phongdokre. Mapam asing ase Forest Department, Government of Manipur na senduna lamdeng makha lekai da leiba, lamdeng makha lekai community hall da imagi mingda u pambi amamam thase haiba hiramda humudra manga suba ban mahosab 2024 gi thawanga marilena phongdokhibani. Tharom aduda Lamsang SC gi MLA Sorokhaibam Rajen, Forest and Environment gi Additional Chief Secretary M Hais Khan, IFS, PCCFN, HOFF, SS Sabra amadi Forest Department ki maru oiba thongmi singna athoiba mithunglen sing oike. Tharom aduda Minister Thongam Bishwajitna makha tarduna hai mahausagi khal kayakduna thooningdaba thawdo kaya thorokliba asi khusemna thoonba nate miyoibana thoonbani haibasi khangjinba mathau tai lamdam asigi hawrokliba maheroi singdasu awareness piba tangai fadaba amalei chahi amada mi amana u chara taret nipan tharagadi awaba leiroi birthday natraga tharom ama hekta pangthokpa matamda cake kaktuna sel tinghanbagi mahuta u char amamam thajillabadi mahausagi kaitharakliba khal asi khara makai kanba ngamgani Lengakta khak inthokdana isha isanasu wakal taduna kaitharakliba khal ase kaminasi malem asida leiba miyoi crore kayana u char sing tharabadi malem ase asangba malem oigadawribani loinana manipurda hojik thengnariba lan asege matangda palladuna mahakna hai lengakna tawba yaba thabak sing paikhatli miyamna punsillu haina lawriba ase punsinduna kari tawgadage haibagi matangda khanari haiba wafam phongdokladuna aikoi masal amaga hunnaduna aikoi masalge marakta nungainadaba leinaba gi mahuta punna oina punsinduna thabak paikhatminase haiki madugi maru iroina su aikoi koresi kai dabanate kai tawudu madu bahut sirena ba haidana aikoi gi leiba tuan ba kempa pankara leiba selda pan forest ba kai ba matamda akoi kempa na akoi lei madada paisa forest deposit tawli maduna kari tawi atau pemapam amada uwa pambi kari singdo siam na bagi sangkat na bagi atau environmentally madu ena promotion to no kita ka pi phanma ki to kai manghan da sisine ya Nakal amaromda tharom aduda saru yakiba Lamsang SC gi MLA Sorokhaibam Rajan na phongdorakpada thawai pamba khudimak environment ga nakna leiba ngaktani chai khudingi anoba uwa kaya thajinduna masing yamansi marilinaba authorities singna afaba sengba environment phangnaba thabak tharom kaya ama pangthotuna lakli jingda uwa thajin badagi yanthatpagi changna hengalakli umang wamang kokselakuna thawai panba singda awaba kaya ama mayokna hale masina ngasidi thengnaramdaba kaya ama thengnare mahausagi khalda akaiba kaya laktuna sabagi changsu hengalakpa amadi ising ichau phawba anirak thengnaduna awaba kaya ama nanghale kudimak asi thengnadanaba miyoiba aikhoisu wakhal taminaduna punna hotnaba ama changi lenga khaktana tawgani haiba ngaidana isa isanasu wakhal taminasi ahongba leitaba sanalaibak ama oinaba hotnabada punna thodang yaminasi haiba wafam phongdokhi Ekoi athuba matamda ekoi solution lama poraga sigum basing di loisanba amasong manipur da ngasi ekoi nong khitan chawda that thoiba mayam ama tawriba mayam singase department laiba manipur da laiba department yakai manga taruk laiba department singina magi department di athumba tongan ma makoi na paikal ka development makoi na paikal ko scheme kaya da ekoi phajana ekoi praja ekoi na implement government su tawba du ka praja ekoi na mateng pangkan la thabak to mapung phana implement tawba ekoi praja ki cooperation iraga DM University asi mapu pandaba regular oidaba staff singna tawningba kusi tawduna lariba asina mahiroi singi career mapha marang khangdana leire mahiroi singna regular staff hapiu haina thengkhang kayarakta wakatlabasu ngasi phawba thabakta onthoktriba asina maram oiraga mari lenaba singna mahiroi singi demand asi thabakta onthoktriba phawba charai hembagi khongjang yauna makhal makha kayagi khongjang changsinlagani haina DM University Students Union gi maikaidagi mari lenaba singda cheksinwa thamnakli hiramasiga mari lenana ngasi University asigi A block ta leiba Union asigi conference hall da pangthokpa paugi mifam amada Union asigi president
Irom Timochana hai University asigi oina ngasi phawba regular oiba staff amata leitaba maramna University asida undergraduate postgraduate amadi PhD tawriba maheroi singi exam matam chana pangthopa ngamdri masida sunatana pangthokiba exam sing adugi result amadi certificate sing ngasi phawba Pitoktabana makhataba mahitambada chauna kudong chadaba mayoknari masina maheroi singi career manghale hauze regular oidaba staff sing asinasu University asida tawningba mawongda tawduna lariba asi yengshinbinaba leitre hariba trend asida adumak chatlagadi University asida tungda lakadawriba amadi tamlakadawriba maheroi singi mangadawriba career gi khallaga haujak tamliba maheroi singi career mangnaba sumangna demand sing asi phangdriba phawba athuba matamdagi charai henba yauna akanba khongjang changsinlagani hari regular oiba BC gesta hapju ho makhan makha kya gi akanba khongjang changsanaba sem saduna leire even tabirakta taragadi hunger strike ho changsanaba gi khongjang do adu chap chaba firep akoi DMU gi apunbagi chhatra gi firep to adu laujare habje ngasi opinion minute electronic media gi thud haijage Makan mukha kaya khongjang changsanba hoi haunaba sem sajare even hujik hajagi bido hunger strike phawba tawnaba hoi satru sem saduna leire habje ngasi print electronic media gi thuda mari liraba department sing picnic chingchinjari Jenims Hospital gi oina nauna lakadawriba director asi director ama oibagi leifam thopa criteria sing suraba eligible oiba mioi ama Jenims Hospital manungda leiriba senior doctor singdagi khallaga hapiu Jenims ki atmosphere da ahongba leitanaba hotnabiu haina Jenims Students Association gi president Ningthaujam Dinesh na ngasi Manipur Press Cup da pangthopa pawmi sing onaba amada phongdokre mahakna makha tarduna hai hauze Jenims ki director oriba Laisram Diben asi haukiba chahi lisingani kumathoi gi July 3 tagi chahi ahom gi tenure da hapkhibani ngasi asi aroiba numit oibanina tungda lakadawriba director asi leingakna hapirakpa matamda director ama oiba yabagi minimum criteria haibadi college amada chahi manga associate professor aduga chahi manga na professor oina thabak puraklaba mioi oigadabani hariba criteria sing asi suraba Jenims Hospital asidasu senior doctor mayam ama leiri Makoi sing asidagi khallagadi Jenims ki leiriba atmosphere da ahongba leitabada natana satragi momentum khangna thabak tawba ngamgani mamangda thengkhang kayarakta criteria sudaba director tharakpadagi MCI na complaint tawrakpa amadi mahiroi singi career da chauna akaiba piba yaukibani pumnamak asigi yenglaga hospital manung asida leiriba criteria suraba senior doctor singdagi oina hapiu hauze director oina phampariba Laisram Dibena matam khara director oina hospital asigi damak hotna biramba thabak sing makhatana chathaba ngamhanbiu amadi director asina chakadawriba tungi punsida hena maipakpa oirasano haiki qualified oiraba doctor amada haiba pharmacy sina binu haiba wakam sina sini maramasina bai leiraba department sina awaba da kana bagi damangda sada sini dama amadi leiraba kada binu ba more faculty staff ni bagi yeng leganda hata bada sini da ba dagana bahut da lakada ba director sini si haiba criteria sini ni yeng lega Bharat Vikas Parishad na ising ichaw nanglaba soinairaba amadi lukrabigi imung singda yum kupnama jinga amadi ising hapnama syntax enthokre Bharat Vikas Parishad Manipur Prana Parishad asigi founder general secretary Dr. Suraj Pakraski mapok numitka mari lenana pachoi part 1 amadi 2 amasung sagol banda leiba imung mangada yum kupnama jinga amadi ising hapnaba liter changa chanba syntax ki potlam sing enthokre thoram asi Parishad na Sewa Pakwara haina pingthonba chayol ani phana June 18 tagi July 10 phawba changsilakpa program amagi makhadani kham thengna lairaba imung manga lukhrabi ani amasung thabak suba ngamjadraba disable gi imung ama yauna ising ichawi awababu kharada oiraba sokona ba haiduna mateng pikhibani Bharat Vikas Parishad North East ki president Dr. Moirang Them Premjit Nahai lamdam asida thokliba tangdu leitardaba Misi Mina amadi ising ichawna awa ana taraba imung kayada Parishad asina hanasu thaknanaba ising hapnaba syntax phenol lime kang hidak amadi nomada sangdaba yadraba chana thaknaba potlam sing school angang singi boy kolomna chingba item kayasu mateng piba leikrabani matung tarakpadasu pikhigani haina phongdokhi Ngasegi yum kupnaba jinga amadi ising hapnaba syntax enthopagi tharom aduda RIMS ki hanagi director Dr. Hemam Priyosaki Devi Regional Secretary Sampak BBP Senior Architect B Krishna Kumar Sharma BBP Manipur Prangi General Secretary Sangita Patni BBP Manipur Prangi Vice President Sampak
नीलम पत्नी अमसुंग BBP मणिपुरी प्रांगी महिला सभागीता सरदा माइबमसु सरुक याखी नौमा पानबा खुदिंगदा लाइफमलेंसिंग थोंग हांगदुना मियामना इनात लाइनिंग कन्नबगी वाखलोन अमा संदोकपा हौनबगी पांदमदा कंगलै ngaklau ngasi इंगेंगी नौमा पानबा नुमिता चिंखै चिंगदा लैबा लाइनिंग थौ चिंखै अपानबगी खुबमदा लमतु सेंगदोकपगी थौरमगम लोइनना लाइफमलेंसित सेंगबा पाउजल खोंहौगी थौरम पांथोखरे ngasi पांथोखिबा लमतु सि सेंगबगी थौरम अदुगा मरी लेनना कंगलै ngaklau थौमी बोनी नोंमाइथेम हाई ngasi हौदोकलिबा लाइफमलेंसित सेंगबगी थौरम असि नौमा पानबा खुदिंग लाइफमलें थोंग हांगदुना कंगलै खुनाई खुंजाव लेचाउनबगी पांदमदा पांथोकपने लाइनिंग थौ चिंखै अपानबगी खुबम सेनबिरिबा सेलुंगबना चयोल अमदा युराई नुमित अमदी नोमाइजिंग खुदिंग थोंग हांगदुना थौगल तौबिरंबबो कंगलै ngaklau माइकैदगी तरे सेंजा कतुना इकाय खुमनबा उतकी पॉलिटिकल एक्टिविस्ट सापमचा कंगलै पालना हैरांगोय पांबी थादुना ngasiगी थौरम अदु हौदोकी Development and Cultural Association Dakana Sinduna Dakagi Nifutare Suba Mopo Kumongi Thauram Ama Ngarang Hauba Marak Lauremam Lekai Maning da Pangthokre Thauram Aduda Nauria Pakhang Lakpa Jila Parishad ki member RK Taruni Dakagi President Thongam Ragumani Ward number 2 ki member Ahong Sangbam Indrajit Maitena Athoba Mithunglensing Oike Thauram Aduga Mari Lenena Development and Cultural Association ki Vice President Oinam Dibena Phongdorakpada Club Haibasi Lekai Adugi Chakwa Thaurangi Thabak Tawbata Natana Hiram Kudingmakta Mimang Thana Thabak Tawba Ngamnaba Hotnaba Mathau Tai Kudam Oina Mahimasing Tamliba Mahiroi Singbu Yokatpa Sanaroi Kaya Puthoknaba Hotnaba Amadi Lamdam Aduda Thokpa Thawda Wathok Kayada Saru Yagadabani Nakal Amaromda Manipurda Haukiba Chahigi Me Ahumdagi Harokliba Irang Asina Maram Oiduna Miyam Kam Thengna Wanariba Si India Government Amadi Manipur Lengakna Atuba Matamda Warish Nama Puraktuna Miyam Mahausagum Tanglu Laitana Hingana Hotna Biu Amadi Warishin Puraknaba Hotnabada Lamdamasuda Lairiba Civil Society Organization Sing Maira Paibi Loop Mahiroi Singi Loop Amadi Club Sing Amata Oina Punshinduna Tokliba Irang Asigi Warishin Ama Puraknaba Ekoi Puna Hotna Minasi Haiba Wapamsu Pongdoki Imphal West District ke Manung Chanba Gari Makha Lekai da Leiba Thau Enterprises Linkhatkibagi Anirak Suba Mopo Kuman Thauram ngasi Gari Makha Lekai da Leiba Thau Enterprises ki proprietor Ningthaujam Bina Kumari gi yumda pangthokre Thauram aduda Lekai adugi Ahal Singh L Ningthem P Netrajit P Bijoy Singh amadi food processing ki master trainer Pintuna president member Singh oina saru yake Thawamga Mari Lenena Thau Enterprises ke proprietor Khagembam Ningol Ningthaujam Ongbi Bina Kumari na Phongdorakpada Haukiba Chai Lisingani Kunithoi July Tarukta Enterprises asi Linkhalakibani Enterprises asi na puthokliba product item asi pickle stud item 13 aduga singjuda makhal ani punna item 18 puthokpa ngamle Thau Enterprises asi Linkhalakibagi maru oiba pandamdi mahakna sarkar gi thabak phangaudragasu food processing gi line da Changsinduna isana isawo thabak pijaduna senthok leina hingba pamlaki aduga loinana thabak phanghaudaba naha kayabusu thabak piba pamlakpadagi Enterprises asi linkhatkibani Enterprises asi na hojik punna mioi 13 rom thabak piba ngamle market asi hanadi yamna expand tawba ngamlamde adubu hojikti state asi gi mafam ayambada expand tawba ngamle atopa states sing Delhi Karnataka Jammu and Kashmir Assam amadi Nagaland na chungba mafam singdasu thaba ngamle Pickles Piu Haibagi demand so yamna lady Heidi. Miam Enterprises asibu nungsibiu, putting Tawapiu, Miam Giseba Mapung Pana Tawang and Boisagi Hainasu, Bina Kumari na Makata na Fondoki. Tarongi Makasa Tarapo Oina Enterprises asibu Linkaripada, Mating Pankiba, Miweka Yadasu, Kudopa Piduna Ikakunamba Utki. Aduga Chamba Chakden Amasu Saminaki. Panbayabadi, Ningthaujam Ongbi Bina Kumari, Gari Makale Kaida Gini, Mahaki Mapure Bagi Mingna, Ningthaujam Radiasham Kawi. Matang asida nungthilgi pau sanuk sabalo shinjari mi eng tabiri basingbo amukana khurumjari